mayambu khurumjari ngasigi video asi January February ki khara ingmei matam gi video ne angang school thamna ne irang khara laibaduda hapsa hawdabani Yeah. Bema? Moigi madam na mase very good excellent oi hairak paduda Mamalina magulina nokchabiniro inna tapna lemnada naujabiniro yenglubani urubani magi matausin naurubani pamlubani magi minoksin pamjavan soloire ai naujavan soloire ai yenglubad solore ai nusivan solore ai putninga khallo baduga amatta oiraba yaninga leiram baduga imangda mama su massage sanamina ga mama angang ule what the hell Nehru Park ne Mafamse leisi yamna phajana satle pungna yam phajai Mafamse ubada amuk hana chaninge matamda salobado Chanupi sukanna chatli maraga aisu video calling tawropagi kanna pairi koi je yengi koi nupa si video kana lobiri Mafamse phajamandana ko adum leiningbado tawre mai sagi park oidu oire haitare mai sagi park tawna tawre Mafamse Nehru Park na tri mai sagi park ade isanu post tawro na mapa na hai mana tade tawrise ma thokpamni photo lobige photo nambige phajana lepu kaisi sukta taba jante ma thokpamni ma ngangna badako awabam soire aduga mana isan pigi masamse andak April da kopane asina January February di video ne adu mama sigi video je miss tawe hai adu ma samsang ge mun jange nung sunung si nuaite adu bu am sabani na ngang na ko umang je am thoye du masamju sem haite aduna masamju yam da bodi da dum mapa janare na maru ko thokpiraba aduna mane am nuaita ba haitare adu ningsing oina kuiraba video ne am hapjabani maya miss sum tawbuda memory su oina ba haidana ado mase laije ubadane angauraba haitare laije mama amamu heo hai amamu heo hai tawraba machu se de phajana mafam habung haitare phajana hawebako adu mitsina yengbagi pen banaidabado adu oyeba khangbra aduna mase hanji ga yadana tawe do matamse hoi ingbadi loisalaba ingbadi faraba nungdinda kadi dum saraba ayukdadi khara kingiba haitare aduna ne magi sigi sweater sisu lili sisu
Bé mày thích nhở? Bé mày có đi. Kꯧbaga tade ma haidi sum phama chatpanina angangnina maidaido khangdaba haitare chawbanina mafamse mi singse su yam leibanina lakpanina ko mangonda kangaunaba haitare aduna nungsisu angangnina makhongna phat thanga chatpa ngamdabado adu oiba nungi khulaisinasu adu leisingsisu machu satpasidane ngaure hikningbasu mayam ama uringdai hekningbodo tawbai wanida famse ichanupisu dum sanaraga chatleisem. Hello everyone, today I'm in the daddy's office bag and there's so many rocks in my daddy's office bag and I'm playing this book all the time, every day. You don't see, you guys. You don't know. I'm playing. I'm very happy. Where's mommy? Mommy is there. Huh? Mommy is there. Where? Mommy! Oh. I'm gonna play more. And then again. Ichanupina ai kanna thiri aina somna lei ubasida ngaure leiji ubadane aina ngauraga changsalise leiji ubada ngaure ngai maraksidane ising apumbai manam ama lakdana ko isai doina haptallaba Lay khajabagi marakta manam namsiba sa tamna payapa. Upay later, lay di masaksi. aduga moigi madamna lamjingbise yamna haire yam phajana maramu excellent oire very good very excellent kaina hairakpa adugi harau mandana maje koiba chatse mama na haidana koiba puthokpirine maje koibudi koire matamduda winter ju oiribanina kharaju ingi ngahak puthokpirure harau mandana moigi memgasu photo macha ama photo amasu lauree smai tawdana winter gi chalubasingdo sum memory oina ba hapjabane mayam aduga mayam aidi leiji phajamangidana leijigi manakta chatlaga yengubane do ising tungu leibado adugi oira mali ising digi manam namthi ising tunga leiba manam do oileramme memory ni mangana wow masidi ku yamama maka phanna maning tamna wangkhale sumdu wangkhaga yaw somda majo sembani sina ani shuba hawan toni kakpa katang hore aise